ꯑꯁꯤꯕꯗꯣ ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯌꯥꯏꯃꯔꯟꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯂꯦ꯫ ꯁꯣꯝꯗ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯌꯥꯏꯃꯔꯟꯗꯣ ꯂꯩꯁꯅꯥꯕꯨ ꯐꯨꯕ ꯂꯣꯏꯔꯒ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ, ꯍꯦ, ꯅꯪ ꯌꯥꯝ ꯑꯍꯦꯟꯕꯗꯤ ꯇꯧꯔꯛꯀꯅꯨ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ꯫ ꯀꯅꯥꯅꯣ ꯅꯪꯅ? ꯃꯗꯨ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯦꯞꯄꯣ ꯍꯥꯏꯁꯤꯅꯤ, ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯊꯦꯡꯅꯁꯤ꯫ ꯌꯥꯏꯃꯔꯟꯗꯣ ꯃꯆꯤꯟꯕꯥꯜ ꯆꯤꯡꯂꯒ ꯅꯣꯛꯂꯛꯏ꯫ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯁꯦ? ꯂꯩꯁꯅꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ, ꯅꯪ ꯅꯁꯥꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯌꯨꯝꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ, ꯃꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ꯫ ꯌꯥꯏꯃꯔꯟꯗꯣ ꯂꯩꯁꯅꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯤ꯫ ꯂꯩꯁꯅꯥꯗꯣ ꯂꯩꯃꯥꯏꯗꯨꯗ ꯇꯥꯔꯒ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯌꯥꯏꯃꯔꯟꯅ ꯐꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯅꯨꯄꯤ ꯐꯨꯔꯒ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯂꯤꯕ? ꯐꯣꯟꯒ ꯄꯥꯏꯅꯔꯤꯔꯣ ꯅꯣꯏ ꯑꯅꯤꯕꯣ ꯑꯩꯅ ꯐꯨꯔꯤꯉꯩꯗꯨꯗ? ꯏꯆꯦ, ꯑꯣꯟꯊꯣꯛꯄ, ꯂꯝ ꯍꯦꯜꯂꯗꯤ ꯐꯨꯕꯗ ꯅꯠꯇꯦ, ꯃꯈꯣꯡ ꯃꯈꯨꯠꯀꯁꯦ ꯊꯨꯗꯦꯛꯇꯧꯔꯤꯕꯅꯦ ꯑꯩꯅ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤ ꯐꯥꯎꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ, ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯨꯡꯁꯤꯕ ꯁꯥꯅꯤ, ꯌꯨꯝꯗ ꯃꯅꯝ ꯇꯠꯀꯩ ꯐꯨꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟꯅ ꯐꯣꯟꯗꯣ ꯊꯝꯂꯛꯂꯒ ꯂꯩꯁꯅꯥꯒꯤ ꯃꯁꯝꯗꯣ ꯁꯨꯄꯥꯏ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯛꯂꯤ꯫ ꯂꯩꯁꯅꯥꯗꯣ ꯀꯞꯄꯤ꯫ ꯌꯥꯏꯃꯔꯟꯅ ꯂꯥꯎꯔꯞ, ꯑꯩꯒꯤ ꯆꯥꯛ ꯏꯁꯤꯡ ꯁꯦꯝꯅꯕ ꯇꯧ, ꯆꯠꯂꯣ, ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯍꯥꯝꯂꯨꯆꯣ ꯆꯠꯂꯣ ꯍꯥꯏꯔꯗꯨꯅ ꯃꯁꯝꯗꯣ ꯐꯣꯏꯗꯠꯂꯒ ꯋꯥꯁꯔꯨꯝ ꯂꯩꯕ ꯀꯥꯔꯣꯝꯗꯨꯗ ꯄꯨꯔꯛꯇꯨꯅ ꯏꯟꯁꯤꯜꯂꯛꯂꯤ꯫ ꯑꯁꯤꯕꯗ ꯁꯣꯝꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯣꯝꯇ ꯂꯥꯎꯔꯛꯏ꯫ ꯁꯣꯝꯒꯤ ꯀꯥꯗ ꯂꯥꯛꯂꯕꯗ ꯂꯩꯁꯅꯥꯅ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯀꯥꯏꯗ ꯆꯥꯕꯤꯗꯣꯏꯅꯣ, ꯁꯤꯗꯔ ꯆꯥꯛꯈꯨꯝꯗꯔ? ꯑꯗꯨ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯂꯣꯏꯅ ꯇꯥꯛꯅꯕ ꯅꯊꯧ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ? ꯂꯩꯁꯅꯥꯗꯣ ꯃꯈꯣꯜ ꯊꯣꯛꯇꯕꯤꯗ ꯂꯨꯅ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯌꯥꯏꯃꯔꯟꯅ ꯊꯣꯡꯗꯣ ꯊꯤꯡꯖꯤꯜꯂꯝꯃꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯕꯨ ꯆꯤꯖꯤꯠ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯁꯣꯔꯤ, ꯑꯁ ꯁꯣꯔꯤ, ꯅꯥꯕ꯭ꯔꯥ? ꯇꯥꯃꯣꯅ ꯊꯥꯈꯤꯕꯗꯣ ꯃꯥꯅꯕ ꯈꯤꯇꯪꯗꯤ ꯀꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯗꯣ ꯅꯣꯛꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯃꯊꯥꯅꯨꯡꯗꯨꯗ ꯅꯣꯛꯅ ꯈꯨꯝꯂꯛꯏ꯫ ꯅꯥꯗꯦ, ꯏꯟꯕꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅꯤꯅ ꯃꯍꯩꯗꯗꯤ ꯅꯥꯗꯦ, ꯇꯨꯕꯗ ꯈꯤꯇꯪ ꯐꯥꯏꯒꯟꯗ ꯅꯥꯏ꯫ ꯑꯁ, ꯑꯁꯦꯡꯕ꯭ꯔꯣ? ꯀꯗꯥꯏꯗꯅꯣ? ꯇꯥꯃꯣ ꯌꯦꯡꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟꯅ ꯅꯣꯟꯊꯔꯛꯂꯒ ꯂꯩꯁꯅꯥꯒꯤ ꯐꯥꯏꯒꯟ ꯌꯦꯡꯒꯦ ꯇꯧꯕꯗ ꯂꯩꯁꯅꯥꯅ ꯈꯥꯝꯈꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯟꯁꯤꯜꯂꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯅꯥꯕ ꯅꯠꯇꯦꯕ, ꯁꯨꯝ ꯈꯤꯇꯪꯅꯤ ꯇꯨꯔꯛꯄꯗꯨꯗ, ꯉꯁꯥꯏꯅ ꯐꯈ꯭ꯔꯦ꯫ ꯑꯁ, ꯅꯛꯁꯟꯅꯕꯗꯨ ꯐꯥꯎ ꯀꯤꯖꯩ, ꯑꯁꯦꯡꯕꯒꯤ ꯑꯗꯨꯃꯥꯏꯅꯒ ꯐꯨꯔꯛꯂꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯐꯨꯗꯣꯏꯅꯣ? ꯑꯩꯕꯨ ꯑꯄꯪꯕ ꯃꯤꯗꯧꯅ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯅꯨꯄꯤꯗ ꯀꯔꯤꯒꯤ ꯐꯨꯗꯣꯏꯕ? ꯑꯗꯨꯁꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤ꯫ ꯑꯗꯣ ꯇꯥꯃꯣ, ꯀꯔꯤꯒꯤꯅꯣ ꯇꯥꯃꯣꯅ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯔꯤꯗꯣ? ꯃꯍꯥꯛ ꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯃꯣꯅ ꯈꯪꯕꯒꯤꯅꯤ꯫ ꯌꯨꯝꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯌꯨꯝꯁꯤꯒꯤ ꯔꯦꯀꯣꯔꯠ ꯂꯣꯏꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯗ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯗ꯭ꯔꯤ꯫ ꯃꯥꯅ ꯁꯤꯡꯕ ꯌꯥꯝ ꯁꯥꯔꯤꯕꯗꯣ ꯑꯩꯒꯅꯤ ꯃꯍꯥꯛꯀ ꯊꯦꯡꯅꯗꯧꯔꯤꯕꯁꯤ꯫ ꯑꯗꯨꯗꯒꯤ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯒ ꯃꯈꯣꯏꯅꯤꯅ ꯇꯧꯈꯤꯕ ꯍꯥꯏꯅꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯅꯔꯛꯂꯤ꯫ ꯑꯁꯤꯕꯅ ꯒꯥꯔꯤꯗ ꯀꯦꯃꯦꯔꯥ ꯍꯥꯞꯂꯛꯄ ꯅꯨꯃꯤꯠꯇꯣ ꯌꯥꯏꯃꯔꯟꯅ ꯃꯄꯥꯟꯗ ꯅꯨꯡꯗꯥꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤꯉꯩ ꯀꯦꯃꯦꯔꯥꯒꯤ ꯃꯉꯥꯜꯗꯨ ꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯌꯦꯡꯕꯗꯇ ꯈꯪꯕ ꯌꯥꯏꯃꯔꯟꯅꯤ꯫ ꯃꯌꯥꯝꯅ ꯁꯤꯡꯕꯗꯒꯤ ꯍꯦꯟꯅ ꯁꯤꯡꯏ, ꯃꯌꯥꯝꯅ ꯎꯕꯗꯒꯤ ꯍꯦꯟꯅ ꯎꯒꯜꯂꯤ, ꯃꯌꯥꯝꯅ ꯈꯪꯕꯗꯒꯤ ꯍꯦꯟꯅ ꯈꯪꯏ, ꯃꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯤ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯒꯜꯂꯤ, ꯃꯌꯥꯝꯅ ꯌꯦꯛꯅꯕꯗꯒꯤ ꯍꯦꯟꯅ ꯌꯦꯛꯅꯒꯜꯂꯤ, ꯃꯌꯥꯝꯅ ꯐꯠꯇꯕꯗꯒꯤ ꯍꯦꯟꯅ ꯐꯠꯇꯦ, ꯐꯕꯗꯒꯤ ꯍꯦꯟꯅ ꯐꯩ, ꯃꯌꯥꯝꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃꯗꯨꯝ ꯍꯦꯟꯅ ꯊꯥꯡꯏ ꯍꯥꯏꯕꯒꯤꯗꯃꯛ ꯌꯥꯏꯃꯔꯟ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯥꯕ ꯃꯈꯩ ꯐꯥꯎꯔꯤꯕꯅꯤ꯫ ꯀꯌꯥ ꯑꯃꯅ ꯃꯇꯧ ꯇꯝꯅꯤꯡꯅ ꯇꯝꯃꯤ, ꯉꯝꯗꯕ ꯀꯌꯥꯅ ꯃꯌꯥ ꯀꯨꯝꯗꯨꯅ ꯋꯥꯊꯤ ꯑꯣꯏꯅ ꯉꯥꯡꯅꯔꯒ ꯂꯦꯜꯂꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯗ, ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯨꯗꯤꯡꯗ ꯃꯥꯕꯨ ꯈꯪꯗꯕ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯑꯍꯦꯟꯕ ꯑꯃ ꯂꯩꯕꯒꯤꯗꯃꯛꯇꯅꯤ꯫ ꯊꯧꯅꯥ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟ ꯑꯣꯏꯅ ꯎꯏ, ꯅꯨꯄꯥꯗ ꯅꯨꯄꯥ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟ ꯑꯣꯏꯅ ꯎꯏ, ꯂꯝꯆꯠ ꯆꯨꯝꯕ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟ ꯑꯣꯏꯅ ꯎꯏ꯫ ꯂꯩꯁꯅꯥ ꯈꯛꯇꯒꯤ ꯃꯕꯨꯡꯉꯣ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟꯕꯨ ꯈꯪꯅꯩ, ꯊꯥꯒꯣꯟꯅꯕ ꯌꯥꯎꯗꯦ, ꯋꯥꯀꯣꯏ ꯉꯥꯡꯗꯦ, ꯆꯨꯝꯅ ꯆꯠꯂꯤ, ꯆꯨꯝꯅ ꯆꯥꯏ, ꯃꯗꯨꯗ ꯐꯩꯖꯤꯜꯂꯨꯕ ꯃꯤꯗꯨꯗꯤ ꯆꯨꯝꯅ ꯊꯋꯥꯏ ꯃꯥꯡꯏ꯫ ꯁꯤꯅꯤ ꯌꯥꯏꯃꯔꯟ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕꯁꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯃꯇꯝꯗꯨꯗ ꯃꯥꯒꯤꯗꯤ ꯃꯕꯨꯡꯉꯣ ꯑꯣꯏꯖꯔꯤꯕ, ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯔꯨꯆꯣ ꯍꯥꯏꯅ ꯊꯥꯕꯤꯔꯛꯂꯤꯕ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡꯃꯥꯒꯤ ꯃꯁꯥꯏꯀꯣꯜꯗ ꯃꯍꯥꯛꯀꯤ ꯄꯣꯊꯥꯐꯝ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯁꯥꯏꯀꯣꯜꯗꯨꯒꯤ ꯑꯆꯤꯛꯄ ꯃꯐꯝ ꯀꯌꯥꯗ
hiri konduna taibang palgi janabi kaya asibu matomta nainakhiba Yaimaran nainaba yaba nainaraba matung samasi amuktang paisinge haina mahak thoklakhibani adugumlaba misak amabu mahak masamaki mayumda changlaktuna apang siba haibadumadi oithoklaroi wafamni camera do gari mamangda tusalakhiba nupaduna nablakpani haibisimasu mahak adum khangi nahan chinglaina laga camera thelamba numitumaktadasu Leishna na mapuroibagi manakta changlaktuna wari pumba tamlabani Leishna gi wapumba tarba matungda Yaimaran ingna hairi thetsanu toksanu gari sidasu ama yauri misakado nahan nungdang akhoi anigi gari mamangda tusalakpa misakado oigadoini toksanu adubu nangsu tamona haibelo makhoina sanariba lila aduda akhoi nisu sanaba dum yawgadabani kari tausige haibado tamona nangoda loina haigani let's play along adugi matung amok nahan Leishna na message ama lai haibado Yaimaran munna parba matungda makhoini chikna phaminaraga wari sari mana hairaklisi tamona fazana wari du tamo tamo aina class 11 lushila aga 12 ka ba horakpadudani bazar da nongma angawba manma nupa ma thengnakhibani adugi nupado aina chanabaga selga furit amaga pirambani aduduni mana hairaklisi angawbani haibadi direct khangbra tamo mafi marol amadi mawumato phije chakcha molibatuda manmani yam ka hena wakhal choibagi thabakti numituda tawrakhide aduga mo ozitna lamyonge lakambadagi makhoigi khulda chatluraga hangnarakhiba hainarakhiba mayamdudagi Yaimaran hobudagi loibu phau thigatpada Vikramgi photo phau phangduna warisi loina samjinnaduna khanglabani Yaimaran yumdagi phanayam chathoklabasu yumse kari tawri kana kaidawri haibasi magi mobile da adum check tawi ngasai chinglaina asiba puduna lakpadu ubadagi mahakna Leishna da asibabu nungsiba saduna wari sakho magi thamoido naukthokhalu hairakhibadagi plangi matungina pumnamakse tawkhibani maduna maram oiraga mamagi punsisu kanba ngamhobani hojik ani do muna yengnarambadagi Yaimaran makha thare hojikti matam loi mana yi manghanba yaba manghale ai isa sokpadagi hendoktana ngasi mi kyagi punsino mana manghange thoranglamlibase hojikti maboina karam unge habdo mahakamu mahawlugzarasanu Leishna na noklaga wari da thaidori nupa unarambagi hojiki sasinaba wari dana marolama aigi mita nangna nupa unarami haibagi simdu uhallagani aini imungda changlaidu natradi aisu acting do taroidoriba aisu unarure tamona ukre haibagi sinama sagalaba matungda kada changlaklaga phi thuplini ani dusu tik tik nokminarakle Leishna na nokpodo hanjalaga ado tamo baba sidi kamaina tawni khangdene adugi wahangdo masi nataydi tasingna chadre kamaina tawri magi wakhalsimo nangi babani haibada tamodi ko ngawre harese chakana chathokpiro ai thiram lagi lakbiro Leishna do chak chemba changkhre tanjada da Yaimaran gi ko lagi thebo ga khangani pairaklibatudi theboni daran amado gari thangdokre kadai da chalino khangde nahandagi Yaimaran chinglai gi matungda magi angang thadoktuna thamkhrabani aduna chinglai na chatpadagi asibagi leifamsu loina khanglabani asibabuni gari thangdokre haribase tawningba tawsanu aina nakhoida takhiba algorithm do madu kahengano hoi dairan phone thamkhre asibana gari thangdoraktuna laklaga Yaimaran gi mayum mapa yoge tawbududa magi mobile do call lage asibado paikhale hello boijana oh noi ngasai so lambado akhoi se somna paw phongnari hayeng si yengbu chalase hage tawbani tabi bro lamgi duni ko aina haijari se ngasai na tine lambado ngasai su lami dudi kaino noi paw hodongna drabo noi naw pane na Vikram ama lami dudi manadi ngasi ekta lakpiro sign tawnarasi sel thibiro hairambani aikhoi gi side gi sel do hayeng thirage
ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯁꯦ ꯍꯥꯏꯅꯈꯤꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯂꯥꯛꯑꯒꯦ ꯍꯥꯏꯒꯅꯅꯤ ꯀꯣꯜ ꯇꯧꯖꯔꯛꯂꯤꯕꯁꯦ ꯑꯁꯤꯕꯗꯣ ꯀꯣꯛ ꯆꯥꯏꯈ꯭ꯔꯦ ꯀꯔꯤ ꯅꯝꯕꯔ ꯅꯨꯡꯕ ꯄꯤꯔꯝꯕ꯭ꯔꯣ ꯄꯤꯔꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯠꯇ꯭ꯔꯣ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯐꯥꯎꯅꯕꯗꯤ ꯐꯥꯎꯅꯕ ꯑꯗꯨꯗ ꯏꯅꯥꯎꯄꯥꯅꯗꯤ ꯅꯝꯕꯔ ꯄꯤꯔꯝꯗꯦꯅ ꯇꯝꯕ ꯄꯤꯔꯝꯃꯤ ꯅꯝꯕꯔꯁꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯒ ꯅꯝꯕꯔ ꯑꯃ ꯍꯥꯏꯔꯛꯂꯦ ꯕꯣꯏꯆꯥꯅ ꯅꯝꯕꯔ ꯑꯗꯣ ꯑꯁꯤꯕꯅ ꯁꯦꯞ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯗꯒꯤ ꯕꯣꯏꯆꯥꯁꯨ ꯍꯌꯦꯡ ꯂꯥꯛꯂꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯑꯁꯤꯕꯗꯣ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯝꯒꯤ ꯃꯇꯥꯡꯁꯤ ꯃꯥꯒꯤ ꯑꯉꯥꯎꯕ ꯍꯧꯕ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯑꯃꯠꯇ ꯂꯩꯇꯕ ꯃꯇꯥꯡꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯩꯁꯅꯥ ꯀꯥꯎꯈ꯭ꯔꯦ ꯅꯝꯕꯔꯗꯨꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯂꯦ ꯅꯝꯕꯔꯗꯨ ꯆꯠꯇꯦ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯤꯟꯊꯔꯝꯗꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯁꯥꯏꯇꯣꯟ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯤꯡꯂꯥꯏꯅ ꯄꯨꯂꯤꯁ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕꯗꯒꯤ ꯄꯨꯂꯤꯁꯅ ꯀꯩꯐꯥ ꯊꯤꯕ ꯍꯧꯔꯛꯂꯕꯅꯤ ꯃꯪꯒꯤꯒꯤꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯔꯤꯄꯣꯔꯠ ꯇꯧꯕꯗꯒꯤ ꯃꯪꯒꯤꯁꯨ ꯄꯨꯂꯤꯁꯅ ꯊꯤꯕ ꯍꯧꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣꯁꯤꯡꯁꯨ ꯂꯣꯏꯅ ꯆꯥꯏꯊꯣꯔꯛꯂꯦ ꯆꯤꯡꯂꯥꯏꯒꯤ ꯅꯨꯄꯤ ꯌꯥꯏꯃꯒ ꯑꯇꯣꯟꯕꯤꯒꯒꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯁꯨꯇꯤ ꯊꯥꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯊꯣꯛꯂꯛꯂꯕꯅꯤ ꯑꯅꯤꯃꯛ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯆꯥꯗ꯭ꯔꯦ ꯅꯤꯁꯥ ꯁꯨꯕꯒꯤ ꯍꯧꯅꯕꯤ ꯃꯁꯥꯒꯗꯣ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯦ ꯃꯌꯥꯡꯁꯨ ꯁꯥꯊꯤ ꯁꯥꯊꯤꯅ ꯀꯪꯕꯗ ꯅꯠꯇꯅ ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯣ ꯋꯥꯎꯕ ꯑꯃ ꯌꯥꯎꯔꯦ ꯏ ꯊꯥꯡꯗ꯭ꯔꯤ ꯄꯨꯝꯅꯃꯛꯁꯦ ꯎꯔꯒ ꯆꯤꯡꯂꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯀꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯣꯏꯅ ꯐꯝꯍꯜꯂꯒ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯍꯨꯝ ꯂꯩꯕꯕꯨ ꯅꯆꯥ ꯑꯃꯠꯇ ꯖꯨꯒꯣꯠ ꯆꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯍꯜ ꯑꯃ ꯌꯨꯗꯪ ꯈꯔ ꯈꯔ ꯊꯛꯄꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯍꯦꯛ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯅꯤ ꯑꯃ ꯂꯩꯅꯤꯅ ꯇꯧꯔꯤꯁꯤꯅ ꯃꯤ ꯃꯥꯟꯗ꯭ꯔꯦ ꯁꯔꯨ ꯄꯣꯂꯥꯡꯗ ꯎꯟꯁꯥ ꯅꯞꯄꯗꯧꯅ ꯃꯔꯣꯜ ꯃꯔꯤ ꯐꯥꯎ ꯐꯖꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯀꯣꯂꯦꯖꯇꯒꯤ ꯄꯥꯎ ꯂꯧꯕꯗ ꯃꯣꯏ ꯑꯅꯤꯗꯤ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯇꯝꯗ꯭ꯔꯦ ꯑꯦꯛꯖꯥꯝ ꯑꯃꯠꯇ ꯊꯥꯗꯦ ꯍꯥꯏꯅꯦ ꯁꯤ ꯃꯃꯥ ꯑꯣꯏꯕ ꯅꯣꯏꯅ ꯈꯪꯗꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯅꯆꯥ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯍꯥ ꯊꯤꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯆꯩꯊꯔꯛꯄꯅꯤ ꯑꯍꯨꯝꯗꯣ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯈꯨꯝꯂꯛꯇꯦ ꯆꯤꯡꯂꯥꯏꯅ ꯅꯣꯏ ꯑꯍꯨꯝꯃꯛ ꯌꯨꯝꯁꯤꯗ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯕꯗꯒꯤ ꯑꯩꯅ ꯅꯄꯨꯟꯁꯤꯁꯤꯡꯗꯣ ꯃꯤ ꯑꯣꯏꯖꯅꯕ ꯍꯥꯏꯗꯅ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯅꯀꯣꯛꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯕꯁꯨ ꯅꯠꯇꯕ ꯅꯆꯥ ꯋꯥꯔꯛꯄꯁꯨ ꯉꯝꯗꯦ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯅꯣꯏ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯌꯨꯝꯕꯥꯟ ꯃꯊꯣꯡ ꯈꯪꯗꯕꯗꯒꯤ ꯏꯆꯥ ꯁꯦꯝꯒꯗꯕ ꯁꯦꯟꯅꯒꯗꯕ ꯃꯇꯝꯗꯨꯗ ꯅꯪ ꯁꯦꯟꯅꯔꯒ ꯂꯩꯕꯒꯤꯅꯤ ꯉꯁꯤ ꯏꯆꯥꯅ ꯃꯥꯡꯂꯤꯕꯁꯦ ꯅꯋꯥ ꯂꯧꯗꯦ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ ꯑꯍꯜꯗꯨꯅ ꯈꯨꯝꯂꯛꯄꯅꯤ ꯅꯍꯥꯟ ꯃꯈꯩ ꯅꯣꯡꯃꯗ ꯈꯨꯝꯗꯕꯅꯤ ꯉꯁꯤꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯝꯂꯛꯄꯅꯤ ꯆꯤꯡꯂꯥꯏꯗꯨ ꯐꯤꯡꯒꯠꯈ꯭ꯔꯦ ꯃꯁꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯃꯤꯅꯦ ꯑꯇꯣꯝꯕꯤꯁꯨ ꯁꯥꯎꯅꯤꯡꯂꯕꯅꯤꯅ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯏ ꯌꯥꯔꯦ ꯑꯩꯈꯣꯏꯗꯒ ꯆꯩꯍꯜꯂꯛꯀꯅꯨ ꯅꯪꯗꯤ ꯃꯄꯥ ꯅꯠꯇꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇ ꯗꯥꯏꯇꯔꯣ ꯑꯩꯈꯣꯏ ꯏꯇꯣꯝꯇꯅ ꯄꯣꯛꯄ꯭ꯔꯣ ꯅꯆꯥꯁꯤꯡꯁꯤꯕꯣ ꯅꯪꯅ ꯁꯥ ꯊꯣꯛꯀꯩ ꯊꯥꯗꯣꯛꯇꯅ ꯊꯝꯂꯒ ꯑꯩꯈꯣꯏ ꯏꯇꯣꯝꯇꯅ ꯅꯆꯥ ꯁꯦꯟꯅꯕ ꯉꯝꯕ꯭ꯔꯣ ꯑꯍꯨꯝ ꯁꯨꯔꯁꯤꯐꯥꯎ ꯅꯪ ꯅꯨꯄꯤ ꯀꯣꯏꯕ ꯂꯦꯞꯄ꯭ꯔꯣ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯅꯆꯥ ꯆꯥꯎꯁꯜꯂꯛꯄꯒꯤ ꯅꯪ ꯄꯨꯁꯤꯜꯂꯛꯇꯕ ꯈꯛꯀꯤ ꯋꯥꯅꯤ ꯅꯠꯇ꯭ꯔꯣ ꯌꯥꯏꯃꯗꯨꯁꯨ ꯄꯦꯟꯗꯗꯨꯅ ꯆꯍꯤ ꯀꯌꯥꯁꯤ ꯂꯩꯔꯛꯄꯒꯤ ꯉꯁꯤꯗꯤ ꯐꯨꯗꯣꯔꯛꯂꯦ ꯃꯥꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣই ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯅꯪꯅ ꯂꯧꯅꯤꯡꯉꯒ ꯂꯧ ꯇꯥꯟꯊꯣꯛꯅꯤꯡꯉꯒ ꯇꯥꯟꯊꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤ ꯅꯪꯒꯤ ꯅꯃꯤꯠꯇ ꯁꯥ ꯁꯟ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯅꯪꯅ ꯆꯥꯛꯂꯤꯕꯗꯨꯗꯒꯤ ꯏꯆꯥꯁꯤꯡꯁꯤ ꯃꯥꯡꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯆꯥꯛꯂꯤꯕꯅꯤ ꯑꯍꯨꯝꯃꯛ ꯃꯤꯆꯪ ꯆꯪꯁꯤꯟꯅꯔꯒ ꯍꯦꯛꯇ ꯉꯥꯡꯊꯔꯛꯂꯦ ꯆꯤꯡꯂꯥꯏꯗ ꯈꯨꯝꯐꯝꯒ ꯈꯪꯗꯈꯩ ꯃꯉꯛꯇꯣ ꯎꯔꯨꯔꯨ ꯎꯪꯂꯒ ꯂꯩ ꯑꯍꯜꯗꯨꯅ ꯃꯥꯅꯤ ꯅꯪꯅ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯅꯤ ꯍꯥꯟꯅꯗꯤ ꯑꯩ ꯃꯈꯣꯏꯗ ꯁꯥꯎꯅꯤꯡꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ ꯐꯠꯇ꯭ꯔꯤꯕꯁꯤ ꯅꯪꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯤ ꯅꯪ ꯀꯔꯝꯕ ꯃꯆꯥꯗ ꯅꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯄꯤꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧꯕ ꯅꯪ ꯀꯔꯝꯕ ꯃꯇꯝꯗ ꯌꯥꯎꯈ꯭ꯔꯒꯦ ꯍꯦ ꯃꯁꯤ ꯅꯨꯄꯤꯁꯤꯡꯁꯤ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯈꯨꯝꯃꯤꯅꯦ ꯅꯣꯏ ꯑꯃꯇꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯀꯔꯤ ꯇꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯕ ꯅꯪ ꯑꯣꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯂꯛꯄꯅꯤ ꯑꯅꯤꯗꯨꯁꯨ ꯌꯥꯎꯁꯜꯂꯛꯏ ꯅꯪ ꯑꯣꯏꯅ ꯆꯠꯀꯣ ꯇꯥꯟꯊꯣꯛꯀꯅꯤ ꯅꯪ ꯑꯣꯏꯅ ꯍꯦꯔꯥ ꯅꯨꯄꯤ ꯃꯤꯅꯥꯏ ꯅꯈꯣꯏꯒꯨꯝꯕꯅꯒꯁꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯌꯨꯝꯁꯤꯗꯒꯤ ꯑꯩ ꯇꯥꯟꯊꯣꯛꯀꯅꯤ ꯀꯥꯏꯅ ꯍꯦꯔꯥ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯇꯣꯝꯕꯤ ꯑꯃꯃꯨꯛ ꯄꯨꯔꯛꯑꯒ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗ ꯂꯣꯏꯅ ꯄꯤꯒꯦ ꯈꯪꯉꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯍꯦꯔꯥ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯛꯏ ꯑꯍꯨꯝꯗꯣ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯁꯥ ꯃꯁꯥ ꯃꯥꯡꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯆꯥꯁꯤꯡꯁꯨ ꯃꯥꯡꯂꯦ ꯃꯄꯨꯟꯁꯤꯁꯤꯗ ꯈꯝꯕꯟꯕ ꯀꯜꯂꯛꯄ ꯌꯥꯎꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯍꯨꯝꯃꯛꯅ ꯐꯪꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯒ
ꯂꯟꯊꯨꯝ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯩꯖꯜꯂꯛꯄꯗꯨꯗꯗꯤ ꯃꯆꯤꯡ ꯐꯥꯊꯕ ꯉꯝꯈꯤꯗ꯭ꯔꯗꯨꯅ ꯑꯍꯨꯝꯃꯛꯇꯣ ꯄꯨꯂꯞ ꯍꯦꯛꯇ ꯆꯤꯡꯂꯥꯏ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯑꯒ ꯆꯤꯡꯂꯥꯏꯕꯨ ꯐꯨꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯍꯨꯝꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯃꯄꯥꯡꯒꯜ ꯍꯜꯂꯛꯂꯕꯅꯤ꯫ ꯑꯍꯨꯝꯗꯨꯗꯤ ꯃꯥꯒ ꯊꯥꯅꯕꯗꯗꯤ ꯅꯍꯥ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯅ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯉꯥꯡꯊꯔꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩ ꯁꯨꯝ ꯅꯪ ꯔꯦꯁꯄꯦꯛ ꯇꯧꯕꯤꯔꯝꯕꯅꯤ, ꯏꯄꯨꯔꯣꯏꯕꯅꯤ ꯈꯜꯂꯒ ꯑꯋꯥꯕ ꯄꯦꯟꯗꯕ ꯀꯌꯥꯁꯦ ꯈꯪꯂꯝꯕꯅꯤ꯫ ꯁꯦꯜꯅ ꯉꯥꯛꯇ ꯄꯨꯟꯁꯤꯁꯦ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯀꯨꯏꯔꯦ, ꯅꯪꯁꯨ ꯈꯪꯍꯟꯕ ꯇꯥꯔꯦ ꯉꯁꯤꯗꯤ꯫ ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯒ ꯃꯆꯥ ꯑꯃ ꯄꯣꯛꯅꯤ ꯀꯥꯏꯅ ꯈꯜꯂꯤꯅꯦ ꯃꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯉꯥꯡꯗꯅ ꯍꯦꯛꯇ ꯐꯣꯏꯕꯋꯣ ꯐꯨꯕꯋꯣ ꯇꯧꯊꯔꯛꯂꯦ꯫ ꯆꯤꯡꯂꯥꯏꯗꯣ ꯃꯨꯛꯂꯝꯕꯗꯒꯤ ꯂꯥꯎꯔꯛꯏ, ꯍꯥꯏ ꯍꯤꯡꯆꯥꯕꯤ ꯃꯆꯥ ꯏꯁꯥ, ꯅꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦꯍꯦ ꯃꯍꯥ ꯆꯟꯗꯥꯜ ꯅꯣꯏꯕꯣ꯫ ꯃꯁꯤ ꯍꯧꯖꯤꯛꯐꯥꯎ ꯍꯟꯗꯦꯅꯤ ꯃꯁꯦ꯫ ꯌꯥꯏꯃꯗꯨꯅ ꯆꯤꯡꯂꯥꯏꯕꯨ ꯃꯐꯝ ꯆꯥꯗꯅ ꯀꯥꯎꯁꯤꯜꯂꯛꯂꯦ꯫ ꯆꯤꯡꯂꯥꯏꯗꯣ ꯁꯣꯔ ꯊꯤꯡꯗꯨꯅ ꯂꯣꯡꯗꯥ ꯇꯥꯈ꯭ꯔꯦ꯫ ꯇꯞ ꯇꯥꯈꯩ ꯐꯨꯗꯠꯂꯒ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯍꯟꯗꯣꯔꯛꯇꯨꯅ ꯍꯥꯏꯔꯤ, ꯅꯪ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯂꯕꯗꯤ ꯐꯤꯕꯝ ꯇꯥꯔꯣꯏ ꯈꯪꯉꯨ꯫ ꯃꯁꯤ ꯍꯣꯁꯄꯤꯇꯥꯜꯗꯒ ꯄꯨꯔꯣꯏꯁꯤꯗ ꯃꯁꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯁꯅꯤ꯫ ꯆꯤꯡꯂꯥꯏꯅ ꯁꯣꯔ ꯊꯤꯡꯒꯩ ꯍꯥꯏꯔꯤ, ꯍꯥꯏ ꯑꯩ ꯑꯃꯨꯛꯇ ꯗꯣꯛꯇꯔ ꯀꯧꯅꯤ ꯅꯣꯏꯕꯣ, ꯑꯩꯁꯦ ꯅꯋꯥꯅ ꯄꯨꯔꯣꯏꯕꯅꯤꯅꯦ ꯃꯍꯥ ꯆꯟꯗꯥꯜ ꯅꯣꯏꯕꯣ꯫ ꯃꯇꯨꯡ ꯃꯅꯥꯎ ꯅꯥꯇꯩ ꯆꯥꯗꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯥ? ꯉꯥꯡꯂꯔꯣꯏ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯃꯨꯛꯇꯗꯤ ꯅꯨꯄꯤ ꯅꯣꯏꯕꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯎꯅꯤ ꯅꯣꯏꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗꯨꯗ ꯑꯍꯨꯝꯗꯣ ꯁꯣꯔ ꯍꯣꯟꯗꯣꯛꯂꯒ ꯗꯣꯛꯇꯔ ꯐꯣꯟ ꯇꯧꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯑꯍꯨꯝꯗꯨꯅ ꯃꯄꯥꯗ ꯇꯧꯔꯤꯕꯁꯤꯡꯗꯣ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯂꯣꯏꯅ ꯎꯏ꯫ ꯃꯤ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯈꯥꯝꯕꯒ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯐꯨꯅꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯁ ꯅꯨꯄꯤꯒ ꯂꯣꯟ ꯌꯥꯄꯣꯟꯗꯦꯀꯣ, ꯑꯁꯤ ꯐꯤꯕꯝꯁꯤ ꯇꯥꯔꯗꯤ ꯃꯑꯣꯡ ꯑꯃꯗꯤ ꯇꯥꯔꯣ꯫ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯁꯤꯗꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯕꯦꯔꯥꯅꯤꯍꯦ꯫ ꯁꯤ ꯍꯥꯏꯅꯔꯒ ꯑꯅꯤꯗꯣ ꯃꯇꯤꯟ ꯀꯨꯠ ꯌꯣꯜꯂꯒ ꯀꯤꯊꯤ ꯀꯤꯔꯣꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫